Ngasi nungdarin phone kiba kanglaiba ki meragi pause dagi maru oiba pau khara khangasaraga miyamda khudo tamjige mairoi singi davi governor na thabak to onthorok tabadagi mairoi singna ngasi jo akamba khongjang sangsingkhrei police na tia gas ka pada mairoi ni fugo tare rom sokhrei hauji manipur asida thoklibi irang asiga mari lenina tonga tonga badabi tanduna ngarang lamdam asigi mairoi singna akamba khongjang sangsila pagalonina manipur ge chief minister mbere unuduna davi sing yawba memorandum fisingkiba amadi mairoi singna ras babangi gate khongjang sangsinuna amadi nungdang sinbagi thodok thokhraba matung ngasi nungthil phawbagi manungda mairoi singna tangkhibada bi adu ngasi nungthil phawbagi manungda onthoknaba khangankraba su thabak to onthoroktabagi mayokta ngasi chu mairoi singna akamba khongjang sangsingkhrei mairoi singi khongjang adu thingnaba honabada manipur police na tia gas amadi mokbomna singba kaptana tangkhanaba honabada yamdrabada mairoi ni phu tare rom soktuna tonga tonga ba hospital da pukhaikrei Soklaba mairoi singi marakta khara thina sokpa mairoi ani ahum yauri masing yamlaba mairoi singna ngasi nungthil pung ani hek tabaga Manipur gi chief minister Berenge bangro amadi governor gi bangro tamna sangsinaba honarakpada police ka mairoi sing ani gi marakta akama mongda muknakhi irang adu laksinaba honabada police ki maikedi gi masing lakngamdraba tia gas sing kapkhi mairoi sing gi maikedi gi police tamna nung thajinbaga loinana norina singba kapsingkhi mairoi singna sangsinghiba khongjang adida kaithia fambi ima sing Yokshi lakpadagi irang hena sauthorakhi police ne irang laksinaba honabada kesba gari phawba yawduna sijinakhi tia gas kapada mairoi ni fugote muk aso apanangladuna hospital de laikanari masida natana nungthil pung manga helaba phawbada maike animakta mungnabagi thodok singthokhi ngarang ahin khorama kaithela yerektuna lairakhiba mairoi singna ngarang manipur governor unaraba matung makhogi demand adu pung kumari phawbagi manungda pigadabane haduna taksingkhibane Pung kumari matam ngajina khoirama kaithela mairoi songarom yarektuna laiklaba matung ngasi nungthil pung ama phawbada asengba ama governor na khangandrabade makhatana khongjang sangsingani hajina mairoi singna warep laukhibani sedak asida Imphal West Imphal East amari Thawa district curfew thamjingkhibadagi kaithela laikhiba mairoi sing Manipur police amari central force na akama mongda ngak sendana mairoi singbo kaitheldagi thoandana thamkhi kaithel fambi ima evel singna su mairoi sing adu ngak sendana Manipur governor unanabagi photorakpada hanadagi senaduna laidiba Manipur police na overbridge makhongda thatuna thamkhi makhatana governor dagi paw phongnaraba matungda mairoi mangana saba mairoi singi mihut ama governor unanaba tharang tawkhi adubo khangaugna police amade mairoi singi marakta sauna muknaba tholakpadagi nakal anida tia gas cell sing amade nungthomnabagi thodok tholakhi loina irang asi makhatana chauthorakpadagi governor ga mairoi singi unaduna wari sananaba toramba du aremba oidina tokre Manipur police kauba ama leite haina AR ge hanagi DG oiramba pina yarna phondokhibadu wakhal mapum phadaba miyoi amagi statement ni moiba Manipur da maite police Kuki police haiba khaknatana Manipur police kauba ama leite haina hanagi Assam Rifles ki DG PC na yarna phondokhiba wafam wakhal mapum phadaba miyoi amagi statement ni Kuki maintenance na drone bombing tawre haiba se Manipur police na media da mayek sengna thamkhrabani haina IGP operation IK moibana phongdokhrei wafam asi Imphal gi Bapupura da laiba Manipur police headquarter da pangthokpa pawgi impham amada Manipur police ki IGP of Dr. Moibana phongdokhibaga loina makhatana pawmisingda phongdokhibadi Assam Rifles ki director general oiramba Lieutenant General PC Nayarna national media da phongdokhiba wafam sing asi laibak thibani experience lairaba Assam Rifles ki hanage director general amana Manipur police asi police oidrei Maitei amadi Kuki police khakta ngaire hainang thamki wafam adu wakhal mapum phadaba miyoi amagi wafam mali haiki mahana makhatan hai Manipur police asi istat asigi laiba furup sing haibadi maitei naga maitei pangal amadi Manipur mapandagi posting pirakpa personnel na singba kayana mathau pangthoklibani PC Nayarna national media oiriba news 18 na thamki wafam adu Kuki maintenance singi maikedigi drone bombing amadi attack chathakhiba leite Hana thamki wafam adu sengduladuna IK moibana hai Manipur police ke maikedi thokliba thodok khodima mafam sing aduda sangsinuna investigation tawraba matungda Manipur police ke official website ta asumba asengba report sing matam sana update tawduna lakhi haiki handa Manipur police na thokhiba statement adu chapchaba khudam sangdam phanglaba matungda thokhibani haiki masida Manipur police ke statement da ahongba leite hauzik thokliba iranga sida drone bombing amade missile attack na singba sathare habasi chapchaba khudang chamdam phanglaba matungda Manipur police ne statement thokhibani drone bombing amadi missile attack satharapa sida mapalgi khut yarabra haibadu su tonga tonga ba source kya degi thijimba leptri
ꯃꯄꯥꯜꯒꯤ ꯈꯨꯠ ꯌꯥꯎꯔꯝꯕ ꯌꯥꯕꯗꯒꯤ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤ NIAꯗ ꯁꯤꯟꯅꯗꯨꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯕꯅꯤ꯫ IGPꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯇꯅꯕꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯕ꯭ꯂꯤꯛ ꯑꯣꯔꯗꯔꯗ ꯑꯀꯥꯏꯕ ꯂꯥꯛꯀꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯟꯗꯣꯛꯂꯝꯕ ꯊꯦꯡꯅꯔꯕꯗꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯌꯨꯅꯤꯠ ꯈꯨꯗꯤꯡꯃꯛꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯃꯣꯅꯤꯇꯔꯤ ꯁꯦꯜ ꯍꯥꯡꯗꯣꯛꯇꯨꯅ ꯃꯤꯀꯨꯞ ꯅꯍꯨꯝꯁꯤꯡꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ꯫ MU ꯒꯦꯠ ꯃꯃꯥꯡꯗ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ, ꯑꯃꯤꯠ ꯁꯥꯍ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞꯀꯤ ꯃꯤꯠꯇ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯃꯍꯧꯁꯥꯒꯨꯝ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕ ꯐꯪꯍꯜꯂꯨ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁꯇꯒꯤ ꯍꯧꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯉꯁꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯣꯀꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯐ꯭ꯔꯟꯠꯅ ꯁꯤꯟꯗꯨꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ, ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯃꯤꯇꯝ ꯁꯥꯗꯨꯅ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯀꯣꯃꯤꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯐ꯭ꯔꯟꯠꯀꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯅꯤꯡꯊꯧꯖꯝ ꯗꯅꯀꯨꯃꯥꯔ ꯃꯩꯇꯩꯅ ꯍꯥꯏꯈꯤꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯑꯃꯗꯤ ꯔꯣꯀꯦꯠ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯆꯝ ꯍꯥꯠꯄ ꯍꯧꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯒ ꯂꯥꯜ ꯁꯣꯛꯅꯕꯒꯨꯝ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯜ ꯇꯧꯔꯛꯂꯤ꯫ ꯃꯁꯤ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯗꯦ꯫ ꯃꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯩꯇꯩꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯅꯁꯨ ꯃꯈꯥ ꯇꯥꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯍꯧ ꯇꯧꯕ ꯃꯇꯝꯗ ꯑꯃꯅ ꯑꯃꯕꯨ ꯆꯤꯡꯊꯅꯕ ꯇꯧꯕ ꯊꯧꯑꯣꯡ ꯇꯣꯛꯁꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯥꯝꯂꯤꯕꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯃꯔꯝꯗ ꯍꯜꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗ ꯈꯟꯅ ꯅꯩꯅꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯍꯥꯟꯅꯒꯤ DG ꯄ꯭ꯔꯗꯤꯞ ꯆꯟꯗ꯭ꯔ ꯅꯌꯥꯔꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯈꯤꯗꯦ, ꯔꯣꯀꯦꯠ ꯀꯥꯞꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤ ꯑꯉꯛꯄ ꯄꯣꯛꯏ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯧꯔꯛꯈꯤꯕ ꯊꯧꯑꯣꯡ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯨꯀꯤꯒꯤ ꯃꯤꯆꯪꯗ ꯂꯩ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯨꯅ ꯂꯩꯔꯕꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯈꯨꯠꯂꯥꯏ ꯄꯥꯏꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕꯗ ꯏꯁꯨ ꯑꯁꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯏꯝꯐꯥꯜ ꯏꯁꯠ, ꯋꯦꯁꯠ ꯑꯃꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯇꯝ ꯀꯛꯇꯅ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯍꯩꯔꯣꯏ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯃꯁꯨꯡ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯅꯤꯡꯊꯤꯅ ꯉꯥꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12ꯗꯒꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯃꯛꯇ ꯃꯇꯝ ꯀꯛꯇꯅ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤ ꯑꯁꯤꯒꯤ ꯗꯤ.ꯁꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝ ꯉꯥꯛ-ꯁꯦꯟꯅꯅꯕ ꯇꯉꯥꯏꯐꯗꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗ ꯑꯅꯥ-ꯂꯥꯏꯌꯦꯡ, ꯃꯩ ꯏꯁꯤꯡ ꯏ-ꯄꯥꯎ ꯑꯃꯁꯨꯡ ꯋꯥꯌꯦꯜ ꯊꯧꯗꯥꯒꯤ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡꯗꯗꯤ ꯀꯣꯝꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯗꯤ ꯗꯤ.ꯁꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯊꯧꯕꯥꯜꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12:02 ꯇꯥꯕꯗꯒꯤ ꯍꯧꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯨꯝ-ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅꯕ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯊꯤꯡꯕ ꯑꯁꯤ ꯃꯈꯥ ꯇꯥꯕ ꯑꯣꯔꯗꯔ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯌꯨꯛ ꯈꯪꯍꯧꯗꯅ ꯀꯔꯐ꯭ꯌꯨ ꯂꯥꯎꯊꯣꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯐ꯭ꯌꯨ ꯊꯝꯂꯦ, ꯃꯤꯌꯥꯝ ꯌꯨꯝ-ꯌꯨꯝꯗ ꯆꯪꯕꯤꯔꯣ ꯍꯥꯏꯗꯨꯅ ꯃꯥꯏꯛ ꯄꯥꯏꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯌꯥꯝꯅ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕ ꯍꯧꯈꯤꯕꯅ ꯍꯥꯟꯕꯅ ꯈꯨꯗꯛꯇ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯜꯂꯛꯈꯤꯕ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯈꯛ ꯈꯪꯍꯟꯖꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯁꯥꯐꯝꯁꯤꯡ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯉꯝꯈꯩꯒꯤ ꯃꯐꯝꯁꯤꯡꯗ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯕꯣꯝ ꯌꯥꯎꯅ ꯃꯈꯜ ꯀꯌꯥꯒꯤ ꯈꯨꯠꯂꯥꯏ ꯁꯥꯐꯝꯁꯤꯡ ꯊꯝꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯀꯛꯇ꯭ꯔꯨꯛꯇ ꯃꯩꯇꯩ ꯇꯥꯕ ꯈꯨꯜꯂꯛꯁꯤꯡꯗ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯑꯇꯩ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯁꯤ-ꯃꯤꯅꯥ ꯊꯣꯛꯍꯟꯈꯤꯕ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯔꯥꯡꯗ ꯂꯣꯀꯦꯠ ꯁꯤꯖꯤꯟꯅꯗꯨꯅ ꯑꯍꯜ ꯑꯃ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯏꯁꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯊ꯭ꯔꯦꯠ ꯄꯤꯕ ꯃꯥꯟꯕ ꯊꯧꯗꯣꯛꯁꯤꯡꯅꯤ ꯍꯥꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯂꯤꯇꯔꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯤꯡꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯣꯔꯁ ꯑꯁꯤꯅ ꯍꯥꯏ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯁꯤꯒꯤ ꯏꯟꯄꯨꯠꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯕꯣꯔꯗꯔ ꯄꯔꯤꯡꯗ ꯂꯤꯡꯈꯠꯂꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯐꯝꯁꯤꯡ ꯈꯪꯗꯣꯛꯄ ꯉꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤꯒꯤ ꯕꯦꯖ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯤꯂꯤꯇꯔꯤꯁꯤꯡꯅ ꯊꯥꯖꯅꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯕ ꯐꯦꯛꯇꯔꯤ ꯑꯃꯒꯨꯝ ꯊꯝꯕ ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯨꯞꯅ ꯊꯤꯒꯠꯅꯕꯒꯤꯗꯃꯛ ꯀꯃꯤꯇꯤ ꯑꯃꯁꯨ ꯁꯦꯝꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯃꯤꯇꯤ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯤꯖꯤꯜꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ
Kuki militantsingna amuk nang haungna chap manaba attacksing maitai taba kolsingda chatharakpa maramna Manipurgi miyam maru oina tampakta khundariba maitaisingna state amadi central ngakta matam chana attack chatharakiba Kuki militantsingda action lakhotana laibagidama makhal makha kayagi protesting ngasi mak chathaduna lakli.